Hujing numitang punipan takip galoy na story collection gi maikay degi thawai aksang tabiri bo khwai khudi makku iko no na khurumjari hoji akhana ma pau pijari tonglawi thokdok NRA na laikhidrab anga ani gi yum yauna mafam ani da investigation chathakre uchi wada maira gi kattuna awa phongdokre police na nomai kapsin badagi mayok ta complaint lokhatkre laikhidrab ko ki ani gi lairon changi thoram pangthokre hojik macha khaiba pau pijari Thasi ki tarik ki ayuk angan may pung ama kami ni mga rom tabi bisno bidisi ki moirang PS na konba tong lobby awang lekay lekada kuki militesi na buong kapsin dun sa mga ginubi masam ama katha mga ginubi masam mga harki badungi kung saong na raba miyam na hawrak po ihuda gyal mo ndalay ba ni pan suba medalyan sige RPF ki kaparida nung may nakapad mi ohum si kibot hawdo odwe marilay na kasi NRA na mapamsing aduda pung anihe na investigation sa takre NRA gi IGM man lusing laga ayuk pung trabato mini yang kay rom taba no til pung ani rom taba da pawbe chathab invest ka du da Forensic Science Mobile Unit Visnupur SP Visnupur KSA Ravi Kumar Assistant SP may train Saitrana Mitra OC Moirang Police Station namadi SPDPO Moirang na sing mating pang magaloy na yung munuso wali sanaki NRA na hamada tong nabi awang lekay kukiteros bongin lang thakdo sa mga inubi lupa masama ka tama nga inubi masama ka hat ki mapam hanay insinki tim madugi kukiteros yatik torok rom naga chingna mapam anga ani dugi tumna mapam selam charam piron puloy na pamung adu Tijin naramba mon pa feedback mona madikang kana singwa collect tauna ba case asigi IOI ba SPDO gi moirang da sinaba ko loy na hari polam singadu Forensic Science expert yauna sel tawki tung de NRA na team aduda pigel mona laiba ni pamsuba veteran CRPF ki company gi nomay kapsil padagi mi siki badugo marilay na hari ba was SP Visnupur yauna chalaga CRPF ki makok thok official singa unaki Singbo yai tong lobby ki thodok ta laikhidrab sa mga inupa masa wainam tongtin maitay amaju masa no bitaom tamak ngai suribi yasna bokpa mangal gumba maikay kukitero singi bongdi lang thak to tapthi ba hagru thok odugi paw tabagi maikay kya dagi horko ihoda pigel mona ni laiba ni pan suba veteran CRPF ki company ki kapthor ko no mai maru na pan badagi lasam jiten sa ni puni pan apo bolai khidraba udoisan tongbung White Kurpok hawjikna moirang blog bi relic camp da laiba wahengwam bovi sa ikuni par apok paipum saw ibo saw ba competent thakong makalay kay wa number ni tarian amadi widom henry sa ikuni par apok ko mohon phogaw saw kay awang lay kay wa number amada ni amalay kidabani hairi hawjik makataba pa pizeri Pulis na may kapsen bagi mayog ta complaint lakot kre thasi kumari numidangi molko check khulda laiba district police ta team amada masakang do miyoi singon may kapsen no every store ko ni mayog ta komen oiba complaint lakot kre to de thasi kumari gi numidang kung mga makhay ta mga gamiyang kay tagi taruki manungda Singsay Police Station officer insas swingam seno do singo police kitte mamana sa taruki bani masakang do miyoi singo do automini rifle decision na mokot jepugi jingom dagi nomay kapsila kibani police ni kari do nomay maru ani pan ki nomay maru amadi kari ki se yet thangma maninda thongnaw ra pan ni sen kai ki du ato maru amana yet thangma mamang thongi pakha thangma saruk te pan ki timadu gi pasni amate nomay maru na pan dabdagi samna da loki Inspector Jungamna Litan Police Station ki thodo aduda kinama sing musik khando na ba su comment FIR register tawna ba complaint tawkibani Laikhidrab kuki ani gi lairon chambi thoram pangthokre ukulustiki mulam kundal thasigi umari da laikhidrab kuki ani gi lairon chambi thoram adu Sadar Hills phai jang khulda laiba merchant cemetery miyam imununyo singam konsa sigo loin na pangthokre don chambi thoram adu committee of tribal community mi makada kuki jo council ko BNP Manipur sumbai civil society organizing lu chingo singna ki pc to na
ꯀꯨꯞꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯤꯂꯣꯟ ꯆꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯆꯨꯝꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯔꯆꯦꯟ ꯁꯤꯃꯤꯇ꯭ꯔꯤ ꯐꯥꯎ ꯄꯨꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯣꯟꯇꯨꯅ ꯄꯨꯡ 10ꯒꯤ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯗꯨꯀꯥꯟ, ꯁ꯭ꯀꯨꯜꯁꯤꯡ, ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯇꯥꯐꯁꯤꯡꯒꯤꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯥꯔꯤꯁꯤꯡꯗꯤ ꯆꯦꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯋꯥꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯤꯑꯦꯝ ꯀꯁꯣꯝ ꯚꯤꯂꯦꯖꯀꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯆꯤꯋꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯇꯣꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯆꯤꯋꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯎꯆꯤꯋꯥ ꯍꯌꯦꯜ ꯑꯄꯨꯟꯕ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯑꯉꯥꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ, ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯗ ꯁꯦꯟꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRF ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯥꯖꯔꯤ꯫ ꯎꯆꯤꯋꯥꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯤꯑꯦꯝ ꯀꯁꯣꯝ ꯚꯤꯂꯦꯖꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯆꯤꯋꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯇꯣꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯆꯤꯋꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯎꯆꯤꯋꯥ ꯍꯌꯦꯜ ꯑꯄꯨꯟꯕ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯑꯉꯥꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ, ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯁꯦꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯪꯈ꯭ꯔꯦ꯫ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯉꯥꯡ 2 ꯕꯣꯝ ꯀꯥꯞꯁꯤꯟꯕꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ CRPFꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯄꯥꯝꯕꯗꯤ ꯃꯤ 3 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ TM ꯀꯁꯣꯝ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯦꯃꯣꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯗꯨꯒꯤ ꯖꯁꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ 13ꯀꯤ ꯈ꯭ꯔꯦ꯫ ꯑꯄꯨꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯂꯝꯖꯤꯡ ꯃꯩꯔꯥꯂꯨꯞ 2 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯟꯅꯨ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯩꯇꯩ, ꯇꯥꯡꯈꯨꯜ, ꯃꯔꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯄꯨꯟꯅ 13ꯀꯤ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯃꯤꯐꯝ ꯑꯗꯨ ꯃꯤꯆꯪ ꯍꯥꯞꯄ ꯌꯥꯅꯤꯡꯗꯦ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯃꯨꯠꯊꯠꯂꯨ, ꯃꯔꯥꯜ ꯂꯩꯕ CRPF ꯆꯩꯔꯥꯛ ꯄꯤꯌꯨ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯟꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯀꯧꯕꯤ ꯏꯃꯥ ꯑꯃꯅ ꯍꯥꯏ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯗꯦ, ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯣꯏꯅ ꯆꯠꯊꯔꯦ, ꯄꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯍꯟꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯁꯤ ꯂꯩꯉꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯥꯖꯔꯤ꯫ ꯇꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠ KCP PSCꯅ ꯁꯖꯦꯁꯟ ꯊꯝꯂꯛꯂꯤ꯫ ꯇꯣꯡꯂꯥꯎꯕꯤ ꯆꯠꯊꯔꯤꯕ ARPFꯀꯤ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯄ꯭ꯂꯥꯟ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯃꯗꯤ ꯃꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯔꯤꯀꯣꯟ ꯑꯃꯁꯨꯡ ꯇꯥꯔꯒꯦꯠ ꯕꯦꯛꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯒꯨꯒꯜ ꯃꯦꯞ ꯅꯠꯇ꯭ꯔꯒ ꯑꯦꯄꯜ ꯃꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯆ ꯑꯦꯟꯗ ꯁ꯭ꯀꯦꯟ ꯇꯧꯔꯝꯕ ꯌꯥꯕꯒꯤ ꯆꯥꯗ 94 ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ꯫ KCP PSCꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯁꯔꯨꯛ 3 ꯁꯥꯕ ꯁꯖꯦꯁꯟ ꯑꯃ ꯄꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯒꯨꯒꯜ ꯑꯃꯁꯨꯡ ꯑꯦꯄꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯕꯦꯁ ꯀꯣꯔꯄꯣꯔꯦꯇꯤꯕ ꯑꯣꯐꯤꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯌꯥꯟ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯗꯤꯁꯀ꯭ꯂꯣꯖꯔ ꯅꯣꯇꯤꯁ ꯅꯠꯇ꯭ꯔꯒ ꯏꯀꯤꯃꯦꯟꯇꯦꯁꯟ ꯂꯦꯇꯔ ꯑꯃ ꯊꯥꯕꯤꯔꯒ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯧꯔꯒ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯋꯥꯐꯝ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 1ꯒꯤ
रेडियसꯇꯟदा लेबा एरिया अमसुंग एटेक चथकिबा युम अदुगी गूगल नत्रगा एप्पल मैप सिजिनदुना सर्च एंड स्किन ओइरो जूम इन जूम आउट पु ओइरो तौखिबगी इंटरनेट प्रोटोकॉल लॉक्सिंग मखोय मरी लेनबा गूगल अकाउंट एप्पल आरडी अमदि डिवाइस आइडेंटिफायर न जिंग मपुंग फान लोबिदुना मदुगी थोलकपा पर्सन ऑफ इंटरेस्ट नत्रगा पॉपर सस्पेंस खुदिमक लखत पिरगा वांग पाउंग चथबिदुन तमथिरबु म्यार अदु अचुम बुतोकपा याय अनि सुबा हारिबा सस्पेंड डिवाइस गूगल अकाउंट एप्पल आईडी अमसुंग आईपी लोगी अदु मखल अमतगी डिजिटल लिंक लेरंबा मिसिंगबुदी लखत पिदुना केस असिउ मरी लेनबा वांग पाउंग निंगते चथबिरगा तमथिरबु म्यार असिउ अचुम बुथिदोकपा चौ मतेंग ओइगनी हाइदि सुबा म्यार पसिंग अदु हेक टेक सेवी अमसुंग solidificate तौदुना ऑनलाइन सैटेलाइट मैप BDN प्रोटेक्टिव डिवाइस अकाउंट अमसुंग सुडो आइडेंटिफायर न सिंग सिजिनदुना याबि ओथोपसु लै मदु ओइरगसु एप्रिल 3 तगी थौरगा ममांगी नुमि 30 गी सेल टावर दमतगी फंगबा डिवाइस गूगल अकाउंट अमसुंग एप्पल आईडी खुदक्तगी ओपन डाउन लंदी हिलिंग मैप ता अमसुंग अतै खरक हेना कुथब डिजिटल फोरेंसिक डाटा नैनबिदुना मदुगी थोरक पसिननिङाय ओइबा मिसिंग अदु कुखतपिदुना वांग पाउंग चत्तबा याय हाइडी सैटेलाइट मैप सिजिनदुना कुकी नार्कोटिरोसिंग मफम कयादा इम्प्रोवाइज रॉकेट प्रोपेलेट ग्रेनेड अमसुंग अतै मखल खुलाई सिजिनदुना एटेक कयार अन चथरकिब लेरबनि हाइना वाफम सिरोन सिन थंदकली अमरोमदा हौजिकं लैपा असिदा ओइरकलिबा फिबम असिगे अखोय यिंगनाबना लानदा थुदना होना मिनसी अखोय बन ब्रोकेर अमसुंग सादान लोइसिल्लगा यिंगनाबना खुबा खुदुन नो उरि हाइबसि कावरोइसि असिगुम इसाना इसाबु हेना अफबा अवाबस पीबीनब मखलगी प्रोटेक्ट तौबगी महुत नोम खक्त ओरबसु लेबा म्याम हुप्तुना लोइनम लेंगा असिबु खौरि जनम लुरबना खुना असिबु हेना याफब ओइगनी हाइरी एजुकेशन खुना असि कनबा मसुंग पांग कखनब चाव ख्वारी चाव थौदांग लौरिबनी मरमसे इरानु असिबु महिरोय खुनाइबु मखल अमतगी अयर पीबीगनु मदुगी मतक किलदम समाइरोय खुनाइ मखल अमतगी अयर पीरकपसिंगु कंगलै पा असिना मंगन ताहनब होन थोरकपनि हाइन लौरगा तफम थोप तोरकनी हाइबा वाफमजु चिरोसिन अरोइब थमलगनी अंत मसी नुमिदां पुंग 9 गी पाव मता